Sauna chakna lauri. Hayo, aigi mamadi Ningol natabra. Kumo. Lai sangakna da. Kahina dana haning libato. Maduda dagi lai oikraba mamabu usidak liba karigino. Lanchen ba ngamit usiduna. Aigi mamada nangisu namagumbane. Sauna makhe chikduna lauri. Lai sangakna lanchen babu yengduna laikri. Lanchen ba sauna lai sagi khudang paiduna mapanda chingthori. Haklang da thetiba mamagi photo da khudam bithinduna. Yengo nungai ba masak khangdrabi. Awabada na masaru oina. Pirang tana magi masak takhibi. Aigi ima kanana hali khangbra. Ha khanglabra. Lai jadi lanchen bana harak liba singdu kian tada adumak yengduna lay. Gulab su lai zabu su khangda sanu khana thingdri. Mina su singnana taduna lepli. Aigi mamagi pusit tadat bikhiba misakti. Nangi napane. Lai sa lotlambadagi kongkhong mani ahum tungkhangan hali. Lanchen baningamda thokhiba thodok singdu lirami. Laija waridu tazaba ngamda mamit anidu sejat ushinja. Mapitana lepadi narakti. Minasu lanchen bagi mataudu nungaiti yengli. Lanchen ba laija da mani yengjari. Nangsha at ay kana nate. Wangang bangamda ngahak lay. Aigi ichane. Laija mamit ushinja hihi kapjari. Lanchen ba masana masabu pathaja tanik labu konjelda. Laija nang halo. Hayeng nang kilohongbada mamit ushinja wana. Nabung sakna manggol bigane. Waraw na amok mamit tapangja. Adubu fatraba mahik mabudi aina punsigi ngakpibasu ngamlai. Mamagi photoda ningamda yengjaduna aigi mamana waramgadabado ai khange. Mamagi mitrupi ngasi fawi famdagi koptri. Khangjaba ngamda kapjari. Bacha ibu mamit magne hek ubu pau phangjada. Gulab mapi tethokduna masu phadabi. Namaksa mahik tubu thainarubanne. Sadagi hena sathiba manumadi aina soidana takbikini. Nupi amagi pusida ijase kayamuk yamda lui haiba. Mapi du amuk tethokduna adubu aidi laibu yam fai. Aigi papa thoba. Papa bu aigi papa oina fungjaba. Aigi mamana laludabana aigi damak mapusi ka thopa pamudaba aigi papa ne. Aigi pusida aigi papa de ma khakdane. Mifata dudi aigi yeknabane. Lai jadi khanjaruba asana manglabada magi kopta karisu sangkhidre. Angaubi amagum lanchen babu ningamda yengli. Laija chalo pumnamak manglani khalo. Nangi mamagi khalaga nang lohonglo. Mapi ira amu chenjarakli. Nangi lohongba namita ai soidana lakane. Aduga nangbusu mapung amagum dan pigani. Laija wa makha takidre. Angaubi amagum yengkiba mieng amada mai leiduna tapna tapna yumadudagi khongthangki. Mina su nungaita chaki tawbaga lanchen bana. Mina chapleptuna lanchen babu yenglei. Mina nang laija bu sanabiyo. Aigi laibakta mabu ichana magi mari natana tamlamtre. Miyoy amagi khongchat choibana ngasidi thamoi kya busu thukai birare. Talanchen ba chinagano ai laija bu yengsangani. Ngasigi nungaitraba tamthiraba thodogase kanagi mafamda thoktaba soisanu. Tasu kauthoktuna pusida ngai pakna leiba talanchen ba chalukige. Mina su saki gulab nungaita isu thoi. Lanchen ba khangjaba ngamda sangsinduna mapubu konsinduna kapjari. Pupu karigino baisakse imai jada tambirim. Karigino pupu laizadi aikre. Adabu aina karamna no mabu kaubadam. Ai ichane kangludaba mabudi tasena nuksire pupu. Isu thoi kapkanu se
ꯄꯨꯝꯅꯃꯛ ꯐꯔꯛꯀꯅꯤ ꯇꯞꯅ ꯇꯞꯅ ꯂꯥꯏꯖꯁꯨ ꯅꯪꯕꯨ ꯀꯧꯖꯈꯤꯅꯤ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯃꯔꯤꯒꯤꯗꯃꯛ ꯅꯁꯥꯗꯣ ꯁꯣꯛꯍꯟꯒꯅꯨ ꯅꯃꯥꯒꯤ ꯊꯧꯅꯥ ꯏꯁꯨꯗꯁꯨ ꯂꯩꯒꯗꯕꯅꯤ ꯀꯞꯄ ꯌꯥꯗꯦ ꯏꯁꯨꯁꯤꯗꯤ ꯁꯣꯝꯗ ꯁꯨꯄꯥꯔꯤ ꯃꯆꯥꯕꯨ ꯊꯤꯔꯛꯄꯗ ꯐꯪꯗ꯭ꯔꯦ ꯁꯥꯎꯅ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩ ꯊꯥꯖꯅ ꯃꯣꯏꯕꯥ ꯍꯟꯖꯔꯛꯂꯁꯅꯤ ꯀꯩꯗꯧꯕꯒꯦ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯂꯨꯕꯁꯤꯗꯅꯤꯅꯦ ꯇꯧꯔꯝꯂꯤꯕꯁꯦ ꯍꯥ ꯃꯁꯤ ꯅꯪꯅ ꯊꯥꯗꯣꯛꯄ ꯅꯠꯇ꯭ꯔꯣ ꯈꯨꯝꯃꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯆꯥꯗꯨꯅ ꯀꯞꯇꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯕ ꯀꯌꯥꯅꯤ ꯁꯨꯔꯒꯦ ꯀꯔꯤꯒꯤ ꯃꯣꯏꯕꯥꯗꯤ ꯏꯆꯥꯒꯤ ꯄꯤ ꯎꯗ꯭ꯔꯤꯕꯅꯣ ꯑꯩ ꯈꯛꯀꯤ ꯏꯆꯥꯔꯣ ꯅꯆꯥꯗꯣ ꯃꯣꯏꯕꯥꯒꯤꯁꯨ ꯏ ꯌꯥꯎꯔꯤꯕꯅꯦ ꯄꯥꯔꯤ ꯁꯥꯎꯅ ꯐꯨꯍꯒꯠꯂꯛꯏ ꯏꯗꯨ ꯌꯥꯎꯕꯅꯅꯦ ꯏꯆꯥꯒꯤ ꯃꯤꯅꯣꯛꯀꯤꯗꯃꯛꯅꯦ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤ ꯃꯤꯅꯣ ꯍꯥꯏꯌꯨꯅꯦ ꯏꯆꯥꯒꯤ ꯀꯔꯤ ꯃꯤꯅꯣꯛꯅꯣ ꯍꯥꯏꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯥꯅ ꯑꯍꯤꯡ ꯆꯨꯞꯄ ꯀꯞꯇꯨꯅ ꯂꯩꯔꯤꯕꯁꯦ ꯑꯁꯤꯔꯣ ꯏꯆꯥꯒꯤ ꯃꯤꯅꯣꯛ ꯍꯥꯏꯁꯦ ꯃꯣꯏꯕꯥ ꯅꯨꯄꯤꯒꯤ ꯈꯣꯡꯐꯝ ꯌꯥꯝ ꯂꯩ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯗꯧꯔꯤꯕ ꯃꯤꯁꯛꯇꯨꯗꯤ ꯑꯩꯈꯣꯏꯅ ꯐꯅ ꯑꯐꯕ ꯊꯤꯔꯕꯁꯨ ꯏꯆꯥꯒꯤ ꯃꯤꯅꯣꯛꯇꯤ ꯀꯅꯥꯅꯁꯨ ꯄꯤꯕ ꯉꯝꯂꯣꯏ ꯊꯥꯖꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯅꯦ ꯃꯣꯏꯕꯥꯅ ꯑꯩꯒꯤ ꯁꯦꯜ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯐꯤꯔꯣꯜ ꯀꯔꯤꯁꯨ ꯋꯥꯠꯍꯟꯗꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕ ꯃꯤꯅꯣꯛ ꯑꯩꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕꯗꯨꯗꯤ ꯃꯣꯏꯕꯥꯅ ꯑꯣꯏꯕ ꯉꯝꯈ꯭ꯔꯕ ꯈꯨꯝꯃꯣ ꯊꯥꯖ ꯅꯤꯡꯉꯝꯗ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯉꯁꯤꯐꯥꯎ ꯑꯩꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯃꯣꯏꯕꯥꯅ ꯀꯔꯤ ꯎꯕꯤꯈ꯭ꯔꯒꯦ ꯑꯩꯁꯨ ꯄꯨꯝꯅꯃꯛꯁꯦ ꯃꯩꯆꯥꯛ ꯃꯌꯥꯝꯁꯦ ꯂꯣꯠꯇꯨꯅ ꯂꯥꯛꯄꯅꯦ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯗꯨꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯄꯤ ꯇꯩꯊꯣꯛꯄꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄꯗ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯍꯟꯕꯤꯕ ꯑꯗꯨꯇꯕꯨꯅꯦ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎ ꯃꯣꯏꯕꯥꯅ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯇꯩꯊꯣꯛꯄꯤꯕꯒꯦ ꯅꯣꯡꯃꯇ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯏꯈ꯭ꯔꯕꯣ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯁꯨ ꯇꯧꯔꯤ ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤꯅꯣ ꯁꯦꯜ ꯀꯌꯥꯝ ꯋꯥꯠꯀꯦ ꯊꯥꯖ ꯆꯥꯛꯅ ꯅꯐꯦꯠ ꯇꯧꯅ ꯋꯥꯍꯩꯗꯨꯗꯅꯦ ꯃꯣꯏꯕꯥꯕꯨ ꯍꯦꯟꯅ ꯋꯥꯔꯧꯔꯤꯕ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯕ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯑꯍꯟꯅ ꯅꯝꯗꯅ ꯑꯩꯕꯨ ꯃꯣꯏꯕꯥꯗ ꯊꯥꯖꯈꯤꯕꯅꯦ ꯑꯩꯅ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯈꯥꯡꯂꯤꯕꯁꯦ ꯏꯆꯥꯗꯨꯒꯤ ꯃꯔꯥꯏꯕꯛꯇꯗꯤ ꯇꯥꯍꯟꯅꯤꯡꯗꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯅ ꯅꯨꯄꯤꯒꯤ ꯊꯝꯃꯣꯏ ꯃꯁꯛ ꯈꯪꯉꯤ ꯃꯗꯨꯇ ꯅꯠꯇ ꯂꯥꯏꯖ ꯑꯩꯒꯤ ꯏꯆꯥꯅꯦ ꯑꯩꯒꯤ ꯏꯆꯥ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯥꯅ ꯀꯞꯇꯨꯅ ꯂꯦꯟꯈꯤꯕꯗꯤ ꯑꯩ ꯄꯥꯝꯗꯤꯌꯦ ꯀꯩꯗꯧꯅꯨꯡꯗ ꯑꯩꯒꯤ ꯗꯁꯥꯁꯦ ꯏꯆꯥꯗꯗꯤ ꯇꯥꯍꯜꯂꯣꯏ ꯅꯨꯄꯤꯅ ꯑꯩꯈꯣꯏꯅ ꯁꯣꯏꯕꯅ ꯀꯔꯤꯁꯨ ꯂꯩꯇ ꯈꯟꯕ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯃꯤꯀꯨꯞ ꯈꯔꯇ ꯁꯣꯏꯕꯅ ꯂꯟꯖꯥꯎ ꯊꯣꯛꯄ ꯅꯣꯏꯕꯨ ꯅꯨꯡꯁꯤꯔꯁꯨ ꯃꯤꯀꯨꯞ ꯈꯔ ꯂꯥꯞꯊꯣꯛꯂꯨꯕꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯌꯦꯡꯕ ꯉꯝꯕ ꯑꯗꯨꯁꯨ ꯃꯁꯥꯒꯤ ꯐꯤꯕꯝ ꯈꯪꯅ ꯈꯪꯅ ꯃꯗꯨꯒꯨꯝꯕ ꯅꯨꯄꯤꯕꯨ ꯅꯨꯄꯤꯔꯣ ꯃꯣꯏꯕꯥ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯅꯤꯡꯗꯗꯅ ꯍꯥꯏꯕꯅꯤ ꯐꯩ ꯂꯥꯛꯈꯤꯁꯅꯨ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯃꯤ ꯁꯤꯕ ꯌꯥꯎꯅꯤ ꯃꯥ ꯁꯤꯅ ꯌꯨꯝꯁꯤꯗ ꯆꯪꯂꯛꯂꯗꯤ ꯐꯩ ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝꯁꯤꯗ ꯃꯥ ꯂꯩꯕ꯭ꯔꯥ ꯑꯩ ꯂꯩꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯀꯩꯅꯣ ꯃꯣꯏꯕꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ ꯇꯍꯣꯏ ꯍꯥꯏꯗꯕ ꯋꯥ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯁꯤꯕ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯨꯝꯕ ꯏꯆꯥꯗꯨꯅ ꯁꯣꯏꯔꯒ ꯂꯥꯛꯂꯕꯗꯤ ꯃꯣꯏ ꯕꯕꯥꯕꯨ ꯍꯔꯥꯎꯒꯗꯧꯔꯤꯕ꯭ꯔꯣ ꯍꯔꯥꯎꯗ꯭ꯔꯕꯁꯨ ꯍꯔꯥꯎꯕ ꯇꯥꯕꯅꯤ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯆꯪꯍꯠꯍꯟꯕꯒꯤꯗꯃꯛ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯥꯖꯁꯨ ꯇꯧꯐꯝ ꯈꯪꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯔꯛꯇꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯊꯣꯛꯇꯧꯔꯤꯕꯁꯤꯕꯣ ꯊꯣꯡꯒꯥꯜꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯀꯌꯥꯝ ꯋꯥꯠꯂꯤꯕꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤꯅ ꯁꯥꯎꯅ ꯑꯃꯨꯛ ꯐꯤ ꯀꯟꯗꯨꯅ ꯄꯦꯜꯂꯕꯅꯦ ꯑꯩ ꯄꯦꯜꯂꯕ ꯃꯄꯥ ꯃꯆꯥꯒꯤ ꯃꯤꯅꯩꯗ ꯑꯩ ꯍꯥꯟꯅ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯇꯥꯂꯛꯇꯨꯗ ꯃꯁꯥꯗꯣ ꯀꯔꯤꯅꯣ ꯈꯪꯖꯗ ꯃꯤꯄꯥꯏꯕ ꯄꯣꯛꯂꯛꯂꯤ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ ꯂꯥꯏꯖ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯤꯗꯝꯇ ꯂꯦꯞꯄꯝꯃꯣ ꯑꯩ ꯏꯁꯤꯡ ꯂꯧꯕꯤꯔꯛꯀꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ ꯃꯇꯝꯁꯨ ꯊꯦꯡꯁꯤꯜꯂꯛꯑꯦ ꯃꯤꯅ ꯏꯁꯤꯡ ꯂꯩꯕ ꯆꯠꯈꯤ ꯂꯥꯏꯖ ꯂꯦꯞꯂꯝꯕꯗꯒꯤ ꯃꯈꯣꯡꯗꯣ ꯊꯥꯡꯗꯨꯅ ꯃꯤꯠꯐꯝꯗꯨꯅ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩ ꯑꯃꯗ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯅ ꯃꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯂꯥꯛꯈꯤ ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯟꯅꯦ ꯐꯠꯇ꯭ꯔꯕ ꯃꯍꯤꯛꯇꯣ ꯅꯪꯒꯤ ꯅꯄꯥ ꯑꯣꯏꯅ ꯐꯪꯂꯨꯕꯅꯅꯦ ꯃꯃꯥꯒꯤ ꯃꯤꯠꯀꯤ ꯄꯤ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯃꯃꯥꯕꯨ ꯋꯥꯍꯟꯈꯤꯕ ꯃꯤꯁꯛꯇꯤ ꯅꯄꯥꯅꯦ ꯅꯄꯥ ꯑꯩꯒꯤ ꯃꯃꯥ ꯅꯪꯒꯤꯁꯨ ꯅꯃꯥꯒꯨꯝꯕꯅꯦ ꯅꯪ ꯂꯨꯍꯣꯡꯂꯣ
ꯂꯥꯡꯆꯦꯟꯕꯒꯤ ꯋꯥꯍꯩꯅ ꯄꯨꯗꯨꯅ ꯆꯠꯂꯤ ꯃꯤꯅ ꯏꯁꯤꯡ ꯄꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯂꯥꯏꯖ ꯂꯩꯔꯝꯗꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯉꯩ ꯎꯔꯦ ꯂꯥꯞꯇꯛꯅ ꯂꯥꯏꯖ ꯆꯠꯇꯨꯅ ꯂꯩꯕꯗꯣ ꯏꯁꯤꯡꯗꯨ ꯕꯦꯛꯇ ꯍꯥꯞꯇꯨꯅ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗ ꯍꯋꯥ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯤꯕꯗꯣ ꯎꯔꯕꯗ ꯄꯥꯈꯠꯅ ꯂꯥꯏꯖ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯤ ꯃꯤꯅꯥꯅ ꯂꯥꯎꯔꯤꯕꯗꯣ ꯇꯥꯈꯤꯗ꯭ꯔꯦ ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯟꯅꯦ ꯅꯪ ꯂꯨꯍꯣꯡꯂꯣ ꯅꯪ ꯂꯨꯍꯣꯡꯕꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯕꯨꯡ ꯁꯛꯅ ꯕꯣꯔ ꯄꯤꯔꯝꯒꯅꯤ ꯈꯪꯍꯧꯗꯦ ꯒꯥꯔꯤꯗꯨꯅ ꯂꯥꯏꯖꯕꯨ ꯊꯣꯝꯈꯤꯕ ꯂꯥꯏꯖ ꯃꯤꯅꯥꯒꯤ ꯃꯥꯃꯛꯇꯨꯗ ꯂꯥꯏꯖꯕꯨ ꯊꯣꯝꯈꯤ ꯂꯥꯏꯖ ꯃꯐꯝ ꯈꯔ ꯍꯟꯇꯣꯛꯅ ꯏꯍꯤꯡ ꯅꯥꯍꯤꯡꯗꯅ ꯂꯩꯃꯥꯏꯗ ꯂꯧꯅ ꯇꯥꯔꯛꯏ ꯃꯤꯅꯥ ꯃꯁꯥꯗ ꯅꯤꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯞꯂꯛꯏ ꯂꯥꯏꯖ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯃꯤꯅꯥ ꯀꯞꯇꯨꯅ ꯂꯥꯎꯔꯛꯏ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯄꯥꯈꯠꯇꯅ ꯀꯨꯝꯊꯔꯛꯏ ꯏꯈꯦꯡꯂꯛꯇ ꯄꯤꯔꯥꯡ ꯁꯤꯟꯊꯖꯗꯨꯅ ꯂꯥꯟꯆꯦꯟꯕꯒꯤ ꯁꯛꯇꯝꯗꯨ ꯅꯤꯡꯁꯤꯡꯖ ꯀꯔꯤꯒꯨꯝꯕ ꯙꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯡꯈꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯙꯥꯒꯤ ꯅꯨꯡꯁꯤꯕꯗꯨ ꯃꯥꯡꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯍꯛꯆꯥꯡꯗꯒꯤ ꯇꯣꯡꯍꯟꯈꯤꯕ ꯑꯣꯏꯁꯅꯨ ꯃꯥꯅ ꯍꯥꯏꯖꯈꯤꯕ ꯋꯥꯍꯩꯗꯨ ꯅꯤꯡꯁꯤꯡꯖ ꯋꯥꯅ ꯆꯤꯟꯕꯥꯜꯗ ꯃꯣꯃꯣ ꯅꯣꯛꯆ ꯋꯥꯈꯟꯗ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯙꯥꯕꯨꯗꯤ ꯑꯩꯒꯤ ꯏꯕꯨꯡꯅꯦ ꯍꯥꯏꯅ ꯀꯟꯕ ꯉꯝꯂꯣꯏꯌꯦꯗ ꯊꯋꯥꯏꯁꯤꯅꯗꯤ ꯙꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯨꯟꯅꯥꯏꯗꯅꯕ ꯎꯗꯨꯅ ꯆꯠꯂꯒꯦꯀꯣ ꯇꯞꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯏꯖ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯨꯝꯈꯟ ꯇꯥꯟꯈꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯀꯦ ꯇꯧꯕꯒ ꯂꯥꯏꯖ ꯃꯁꯥꯗꯨ ꯐꯠꯇ꯭ꯔꯥꯛ ꯇꯥꯔꯛꯏ ꯗ꯭ꯔꯥꯏꯚꯔꯗꯨ ꯃꯁꯥ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯤꯅꯥꯗ ꯌꯦꯡꯂꯒ ꯏꯕꯦꯝꯃ ꯂꯥꯏꯖꯕꯨ ꯃꯈꯥꯗ ꯇꯞꯅ ꯍꯤꯞꯊꯍꯟꯕꯤ ꯃꯤꯁꯤꯡꯁꯨ ꯉꯛꯅ ꯂꯣꯏꯅꯃꯛ ꯀꯣꯏꯁꯤꯜꯂꯛꯏ ꯃꯤꯅꯥ ꯃꯁꯥꯗꯨ ꯅꯤꯛꯅ ꯃꯈꯨꯠꯇꯨꯅ ꯂꯥꯏꯖꯕꯨ ꯅꯣꯝꯗꯨꯅ ꯂꯥꯏꯖ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯃꯤꯅꯥ ꯀꯞꯆꯔꯛꯇꯨꯅ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯀꯨꯝꯈꯠꯆ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯅꯦꯅꯦꯒ ꯀꯀꯥꯒꯗ ꯀꯩ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯗꯣꯏꯅꯣ ꯃꯤꯠ ꯄꯥꯡꯉꯣ ꯅꯨꯃꯤꯠꯅꯗꯤ ꯑꯁꯨꯝ ꯇꯥꯁꯤꯜꯂꯛꯏ ꯊꯥꯖ ꯃꯆꯥꯅ ꯍꯜꯂꯛꯇ꯭ꯔꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯃꯤꯅꯥꯗ ꯀꯣꯜ ꯇꯧꯖꯩ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯦ ꯐꯔꯤꯁꯨ ꯁꯥꯎꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯊꯥꯖ ꯃꯁꯥꯗꯨ ꯀꯔꯤꯅꯣ ꯈꯪꯖꯗ ꯃꯤꯄꯥꯏꯕꯇꯅ ꯊꯜꯂꯛꯂꯤ ꯏꯍꯦ ꯏꯁꯣꯔ ꯏꯆꯥꯗꯨꯅ ꯂꯩꯕ ꯃꯥꯏꯀꯩꯗ ꯇꯦꯛꯇ ꯀꯥꯏꯗꯅꯗꯤ ꯑꯗꯨꯃꯛ ꯂꯩꯍꯟꯕꯤꯌꯨꯀꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯂꯛꯏ ꯊꯥꯖ ꯏꯃꯨꯡꯗꯒꯤ ꯃꯆꯥ ꯑꯣꯏꯔꯕꯣꯏ ꯈꯟꯖ ꯆꯦꯟꯊꯣꯔꯛꯏ ꯄꯥꯔꯤꯁꯨ ꯁꯥꯎꯅ ꯊꯣꯛꯂꯛꯏ ꯃꯤꯅꯥ ꯒꯥꯔꯤꯗꯒꯤ ꯀꯨꯝꯖ ꯃꯄꯤ ꯇꯥꯅ ꯂꯦꯞꯂꯤ ꯊꯥꯖ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯃꯤꯅꯥ ꯀꯩꯗꯧꯔꯦ ꯀꯞꯄꯗꯤ ꯀꯗꯥꯏ ꯂꯥꯏꯖꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯅ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯒꯥꯔꯤꯗꯒꯤ ꯊꯥꯡꯗꯔꯛꯇꯨꯅ ꯁꯨꯃꯥꯡꯗꯨꯗ ꯊꯝꯃꯛꯏ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯂꯥꯏꯖꯒꯤ ꯍꯛꯆꯥꯡꯗꯨ ꯎꯕꯗ ꯊꯥꯖ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯂꯦꯞꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯊꯛꯇ ꯉꯦꯛ ꯐꯝꯊꯔꯛꯇꯨꯅ ꯃꯆꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯁꯤꯗꯨꯅ ꯆꯪꯂꯛꯂꯕꯗꯤ ꯐꯩ ꯅꯠꯇ꯭ꯔꯕ ꯑꯩꯒꯤ ꯈꯨꯠꯇ ꯃꯥ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨ ꯅꯤꯡꯁꯤꯡꯂꯒ ꯄꯥꯔꯤ ꯀꯞꯇꯨꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ ꯂꯥꯏꯖ ꯀꯩꯅꯣ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯅꯪ ꯕꯕꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯈꯜꯂꯕ꯭ꯔꯣ ꯃꯤꯠ ꯄꯥꯡꯉꯣ ꯁꯦ ꯃꯉꯛꯇꯨ ꯍꯥꯏꯖ ꯋꯥꯅ ꯀꯞꯆꯔꯛꯏ ꯕꯕꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯆꯥꯕꯨ ꯇꯨꯡꯗ ꯋꯥꯍꯟꯅꯤꯡꯗꯕꯅ ꯕꯕꯥ ꯁꯣꯏꯈ꯭ꯔꯦ ꯏꯕꯦꯝꯃ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯅ ꯃꯉꯥ ꯂꯩꯇ꯭ꯔꯕ ꯃꯐꯝꯗꯤ ꯑꯃꯝꯕꯇꯅ ꯊꯜꯂꯒꯅꯤꯌꯦ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯂꯥꯏꯖ ꯊꯥꯖ ꯂꯦꯞꯂꯝꯕꯗꯒꯤ ꯈꯨꯗꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ ꯅꯦꯅꯦ ꯃꯤꯅꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯊꯥꯖꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯅꯦꯅꯦ ꯃꯤꯠ ꯄꯥꯡꯉꯣꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯅꯦꯅꯦ ꯃꯆꯥꯗꯨ ꯃꯈꯥꯗ ꯊꯝꯂꯝ ꯊꯥꯖꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯥꯖ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯏꯆꯥꯁꯦ ꯑꯃꯨꯛꯇ ꯍꯧꯗꯣꯛꯂꯨ ꯂꯥꯛꯑꯣ ꯃꯤꯠ ꯄꯥꯡꯉꯣ ꯊꯥꯖ ꯃꯤꯀꯞ ꯃꯤꯔꯥꯎꯅ ꯊꯜꯂꯕꯗ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯁꯨ ꯆꯪꯅꯔꯛꯏ
Pumam mamkre, Thajasu gyan tarakli. Laisagi hakchangdu numit takibana, potloi bayada, Nongpoknganba ngaiduna lerami. Somdasu lanjenba, Laisina ningamdana chakhibadu ningsinglaga mapi taraktuna. Laija, nangdabudi warauganuko. Ivanigi nushit waride, janafam khangda, adumak laikraganiko. Dasu nangbu nushidaba nate. Nangbudi, thawaidagi hena nushijakibane. Adubu, marina henkibana. Daw pai laikre Laija. Dasu nangbudi kauba ngamlaroye. Ahengdu mamasu wana khangzaki. Somdasu mikap mirautana thana leiri. Nongaladuna Laisagi hakchangsu aroiba mathong mangamgidama semba hoki. Lajenbasu dress eduna giaizaga unaba tholapada call ama laki. Yengluba matamdadi ras oirambadu paikhatuna bai kidarage. Nang pau tadriba. Kai pau na bai. Laijada. Lanjenba chatlamba makhomdo chapleptuna pakhatna bai. Laija kidarage. Hayo bai. Noidagi halakpada ma accident toktuna kudakta laikidra. Hojik magi mathong mangawgi semli haye. Lanjenba khangaude napi sintaduna wala ngangkidaba. Mina ana tambadagi aisu wari kumba tare. Bai pumnamak kauba tamlo. Lanjenba taba ngamda phone da fatkak thali. Iskot ama changlaptuna, Sir, kai problem leibage? Sir, kai problem leibage? Lanjenba GIC number to the call tawduna. Sir, warawi bayade. Sir kinakta hayeng wena lakjarage. Okay, adubu kai problem leibage? Sir, leitaba ama yawbana. Okay, thank you, sir. Phone thamduna fizol honglaba matung gari kakhalakli. Adubu masadu nikibana gari thoba ngamda makhutu niktuna leiringai driver du changlaptuna thong hangdori. Sir, mafamda haibiyu ai thojage. Lanjenba tholakpada tugi tawi driver du langaki. Lanjenbagi matau makoi su nungaite yengli. Lanjenba bu famanduna Laija hoi tamna gari thoki. Tungde skot na tongliba gypsy ani dusu chingnana inaki. Laijagi hakchangdu phi angauba amana kuptuna lai khoiramba loiraba matung ku aduda hapke tawringai thaja sensilaktuna machabu concentrate. Yaroi thoi kana batana igi chapu ba yaroi. Machagi maida nushina chupcha. Laja se mit bango nang mama bu thadok tuna chuppa yaroi. Imagi dinang natana kan habu leiri bage. Ha nang natana kan habu leiri bage. Ichagi mai thong heglaga mama gi awama kokli bane. Se mit bango Laija. Nangbu mama na kawasi kumlaring kalabra. Mit bango ay mane. Mamagit ko ay. Mit bango. Pani sufamtaduna kapjarei. Thaja. Nasada fathabatam. Isagi thawayna. Wana leiramnani. Isagi mathawse. Pangthobikrasi. Thaja sauna mapuroibada yenglaktuna. Howjikti pelaba natro moiba? Ha? Pelaba natro? Machada amu ningamda yengchaduna. Masitabu natro? Moiba na pamliba. Ichagi thawai yaudriba hakchangsida yumda lakpadu natro? Moiba na pamjakiba. Naning thuglabra. Karino haribaduba? Aigisu ichane. Taibangsida papa kanana machabu nushidaba. Phaningdaba yawbage. Ichana kona warakadabada ubada thinglubane. Aisu waram laikhanbra. Laijagi asadane aina ngasi hingduna laklibase. Ichane Thaja nangna waribadugum aisu waribane. Damit kayanino ichana mamitagi pikangda taibang thadokiba. Laija mamabu kari oyawrasige. Mamabu kana yengduna layawai bano. Ichage minok pau hawang kakit.
ꯉꯝꯗ꯭ꯔꯦ. ꯂꯩꯀꯥꯏ ꯅꯍꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ, "ꯏꯅꯦ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤꯒꯗꯕ ꯉꯥꯛꯇꯅꯤ. ꯑꯍꯥꯟꯅ ꯀꯣꯟꯒꯤ ꯋꯥ ꯈꯛꯇꯅꯤ. ꯂꯥꯏꯖꯒꯤ ꯊꯋꯥꯏꯅ ꯁꯥꯟꯇꯤ ꯑꯣꯏꯅꯕ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯣ ꯄꯥꯡꯊꯣꯛꯄꯤꯔꯁꯤ." ꯍꯥꯏꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯖꯤꯞꯁꯤ ꯑꯍꯨꯝ ꯁꯨꯃꯥꯡꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯂꯛꯏ. ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯉꯛꯄ ꯍꯥꯏꯕꯗꯨ ꯌꯧꯈ꯭ꯔꯦ. ꯖꯤꯞꯁꯤꯗꯨꯗ ꯇꯣꯡꯂꯛꯂꯤꯕ ꯁ꯭ꯀꯣꯠꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯀꯨꯝꯂꯛꯇꯨꯅ ꯂꯦꯞꯂꯤ. ꯗ꯭ꯔꯥꯏꯚꯔꯗꯨ ꯊꯣꯛꯂꯛꯇꯨꯅ ꯂꯥꯟꯆꯦꯟꯕꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ. ꯂꯥꯟꯆꯦꯟꯕ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯂꯥꯏꯖꯒꯤ ꯍꯛꯆꯥꯡꯗꯨ ꯎꯔꯕꯗ ꯃꯄꯤ ꯇꯥꯅ ꯀꯨꯝꯊꯔꯛꯏ.